Kautrukta kuki militant singna akan ba mawongda nongmay amadi bom kapsinduna landarakre asokapan yawre. Ngasi nung tilpung amaga minute ni fuga mga rom taba matamda Imphal West District ke Lamsang Police Station na kuwan ba kautruk amadi Kadangban Part 2 da. Kuki militant singna nongmay amadi bom masingkang da nakapsilak tu na landa silakre. Kulngak liba kunza volunteer singna handuna kapada asokapan khara yawre haire. Kunza singdagi fangba pawgi matungin na de nongmay amadi bom kapsinduna landa silak pa da. Kulngak liba kunza volunteer sing na su handuna nakal animakta khutthok na khe kuki militant sing na Bethel kuki khullom dage kautruk maningi chingsang pareng lom da sangsilak laga nongmay amadi bom kapsin duna landara khibane Kadangban Part 1 amadi Part 2 fawba yauna nongmay amadi bom na singba kapthara khe akan mamawong da khutthok na basida asokapan yawri haibagi paw phangba dage nongmay kapna phamda ambulance gari ase nungthilpung mari rom taba matam da sangsin khre Kulngak pa kunza volunteer ni haiba miyoy ama chingdagi nantarak padagi sokpadagi hauzik Rims Hospital da pukhatuna layeng bagi thabak sathari haire nongmay kamna bagi thokdok asi thokle haibagi paw tabadagi makha tana pamdaba thokdok thoktana bagi damakta security force ki kangbuna maikay adom da sangsinduna akan bangak sen bagi thabak paikhat pa hokre press na fangba paw gi matungina de kuki khulai paiba sing aduna laimakhong maning singi sarukta so nongmay kapsilakre haire adubu chap chaba pawdi phangba ngamdri haire